अहानबदा मरुब पाउसिंग पिसरे मणिपुर लेबा कुकी जॉब मियाम की पॉलिटिकल लाइबक अमन लेपनबगीदमक तोखाइबे यूनियन टेरिटरी अमा सेमगदा नत्रगा मणिपुर अदुम पुल्लगा लेगद्रा हाइबगी मतांगदा रिफरेंडम अमा लौनबा थौरांग तौरबा याय हाइदे ममांगैदगी याउसंगी दिनी चंदन नुमिता पांथोक्तुना लाक्पा पिचगारी की थौरम नसे लेकाई लेकाइदगी लाक्पा होली पला कयाना सरुयादुना श्री श्री गोविंदजी की लाइफम लेना पांथोक्रे याउसंग कुमहै मनुंगदा चथबा ट्रैफिक के ड्राइव दा फाइन ओइना लुपा लाख 2,938 की सेंफम बी चलान कखरे अमदे मनिंग तमना चथोक चसिन तौबदा अथिंबा पीरिबसिगी मथक्ता इंडिया लेंगांग अकन एक्शन लखुतकदबनी हाइना मैतै एलायंस ना तक्षिलक्रे Krumzare Times of Manipur Pizaba Nimitang Pau Million Taruna Mopo, Dayapati SENJAM Taram Okchare, Housing Pau Sandon Pizare. Manipur Lady Bakuki Job Miamge, political libak Aman Lep Navagitamak, Tokhaibe Union Territory Amasem Gadana Traga, Manipur Admo Pulaga Legata Haibagi Matanga, referendum Aman Nabat Tarang Toroba Yai Haide. Hiramasigi Matanga, National Pauche, Times of India the Fonglapa report Aman High. Karigumba Kuki Jom Yamna, Makogi Tungi Libak Lem Navagitamak, referendum a safe Pangtok Labade, Furup Amana, Makogi political libak Lem Navagitamak, Pangtok Pa Anishuba referendum or Katoripane. A hand buggy referendum Aduna, Kumja English Chamapan Yankai Matoida, Naga Sovereignty Damak, Naga National Council, NNC na Pangtok Kiba, plebiscite na Ode. Plebiscite Aduda Naga Miyam, Chada Marifutara Mapana, Nagagi Tungan Nation of Semba Pami Hypewafum, NNC na Fonopoleke. Madugi Matung Tarakpada Kumja Inglisingam Chamapan, Hufu December Tang Amada, Nagaland Assist Statehood from K. Times of India report Asida Kuki Jogi Luchimba Amana Fondo Kiba Wafum Paladuna High. Housing Ase Kuki Jogi Miyam that referendum ki Wakolan Ase, Ningtina Lena Lay. Kongtang Asigi the Makuki Jo Council Atuba the Tabak Lokalagane. Kuki Jo People's Referendum Ballot for Referendum on the Political Future of the Kuki Jo People of Manipur. High Mington Drop Mamatore. Drop Asigi Matung ina Lebak Asigi electoral roll da Kuki Jogi Miyam na referendum Asigi the Makbot Hadabayagane. Referendum Asigi Wahangdi Kuki Jo Ama Oina Manipurgi Kuki Jona Kundariba. Kulpumna Mak Amato Oina Punsilaga Center Lengak Non Makada Lena Pitamak. Union Territory Amasem Hibasne. Nagasangi plebiscite Madam Oidaga, Nagaland State ki Maru Hunkiba Asina, Biami Sakti Adu Mayak Sing Tapangam Hainasu, Kuki Jogi Luchimba Aduna Fonduki Haina, Times of India report Aduda Pale. Mamangaidagi Yausangi Nini Chadman Numita Pangtokuna Lakpa, Pichgarigi Tauram Nase, Lekai Lekaidagi Lakpa, Holi Palakaya Nasarup Yaduna, Sri Sri Govindazigi life of Nenda Pangtokre. Mahosana Yausangi Nini Chadman Numita, Sri Sri Govindazigi life of Nenda Pangtokuna Lakpa, Pichgarigi Tauram Ado, Nasi Ayupung Mapan Taba Adwaidagi Hoke, Pichgarigi Tauram Ado, Poila Haiba Holigi Tauram Ama, Lamabam Palana Ihan Hana Saktuna Hoke. Tungda Panamadi ki Haibadi, Kwai, Yai School, Wangkai Amadi, Kurai Banana, Holy Sake, Masigi Matungda, Lekai Lekai Lakpa, Holy Palasina, Sri Sri Govindazigi Mandapta, Holy Saktuna, Piskadi Thoram Pantoke, Tungda Sri Sri Vijay Govindazigi Lakpa, Brazamai Singh, Holy Pala Amadi, Sana Palana, Holy Sake, Brazamai Amadi, Sana Palana, Holy Saklaba Matung, Sri Sri Govindazigi, Wal Arti, Katlaba Matungda, Piskadi Thoram Aduloshin Cake. Amarom da Piskarigi, Thoramgi, Manunchana, Yubi Lapi Amade, Muktagi, Hanaran, Masana Supangto Cake, Laibaki Afapatagi Kudam Changdam, Yang Naba, Lai Amadi Hinchaba Haina, Maike and Hidotuna, Sanakiba Yubi Lapi Masana Aduda, Hinchabagi Maike and Mai Pake, Masi Apava Kudam Odi Haide. Nasigi Piskarigi, Thoram Aduga Madi Laina, Sri Sri Govindazigi, Brava Sabagi Secretary, T.S. Dojan Sarmana High. Yausangi Nini Chadman Numita Pangtok Pa Piskari Thoram Ase, Ningthau Palingai Matamdagi Hona Pangtokuna Lakpane,
Thauram ase ithak irang amadi harau kumhai gi oina pangthokpa nate Sri Sri Govindaji gi mafamda holi katuna leibak ase nungai yaifana marat thapna panaba thongijaba thauramni Yening thagi matam asida anauba afaba wakhalon yakaiduna afaba tunglamchat ama oinaba thauram ase pangthokpani haina mahangna makha takhi ngasi si parampara dagi hauna aikoi holi gi thabak se dum ningtholon sing hakti pangthorei aduna aikoi na ngasi pangthok cheri si leiba gi su awaba adumak leiri aikoi na masida harau tayamagi nate aikoi govindagi oiba ishwar gi oiba mafamda asema holi si kacharaga leiba gi nungaiba yaifaba mara taba phangnaba ni thawni jabadu makhalamani masida thoyokpa Aruna Akia Mogi Family, Shogi Seba, Kaidanaba, Haidana, Govinda Temple Bona, Sinjabani, Alan Lengbi Deba, Bhakta Basto, Puna Manosu, Alu Ibumogi, Mani Mandisha Damkang Laga, Holy Hitogan Dorga, Makogi Nungai Jaba, Apien Jaba, Tongamba, Magi, lining like one Mayama Lerakasu, Magi, Apa, Madu, Short Tony Jaba, Alugum Basada, Vasida, Akoi Anova, Wakal Lakwa Loba. Unawana mayon jobgi alo wakhala magaloina afaba tungkoiba alungai aifaba maratapa leiba ma oina widama holigi thoramsi pangthok jabani Yausang kumhai manung asida traffic police na lakhalakpa cheksin thorangi saruk ama oina Imphal gi tongan mafamda drive chathabada traffic rule thugaiba singtagi fine oina lupa lakh ani ga lising kunthragu humdagi senfam I chalan ka khrei Hiramasigi matang da press na fangba pawgi matung ina ngasi traffic police wing da Imphal gi kapwa chingmairong Tera Bazar amade Kwa Kaithal outpost mamang da drive chathake maduda helmet uttaba gari gi che chang sudaba chahi sudaba license paidaba tinted film Naplamba registration plate yauromdaba modified exhaust pipe sizinaramba bike amade yu thaklaga gari thowa yauna apunba case chambagi mathakta thengnaki haire Kawa checkpoint da lupa lising marifutara manga Chingmerong checkpoint lupa lising taraga manga chamanga Tera Bazar checkpoint da lupa lising taraga taret amade Kwa Kaithal outpost checkpoint da lupa lakh ama lising amaga chamanga fine oina khongatuna punna lakh Aniga lising kuntraga humdagi senfam I chalan kakhi haina pau asina makha tari Maning tamna chathok chasin tawbada athingba piriba singi mathakta India lekang akanbe action lokhatkadabani haina Meitei Alliance na takshilakle Hiram asiga mari lainana Meitei Alliance na thadorakpa cherol amana hai India lekang na tha asigi nipandagi free movement lehalagani haina lauthokrabaso Meitei furupna chathok chasin tawbada logi wangbada kuki gi loop singna athingba pirakliba ase akana mongda kandem tawe Chakthok chasin da athingba piriba maru oina highway singda athingba thamiba ase India ki constitution amade sovereignty da atamnana signabane constitution e India ki citizen khudingmakta article 19 article 14 amade article 21 fanghalabasu Meitei singda de fajinduna thamle masine humanitarian amade selmilon ki chaitheng amma nanghale hingsa yauna kuki singna athingba piriba amade security force fawbada attack chathariba asida lengakna chapchaba firep amma lawba mathau tai Union Home Minister na lauthoki ba free movement hojik fawba chanadana leide masina khulai paiba kuki group singna lo kaina lam considuna leide tha asigi tarukta logi wangmada sisina ba khulai sing lengakta surrender tawbugi matam loikrabanina lo kaina khulai pai bisingi mathakta lengang akan action hotkata bane lengang na matik chaba thabak paikhallaktaba asina state asina law and order ngakpa ngamdabata natana Meitei miyam hena awaba nanghale Kocho ITLF amade Cookie Joe Council ase Unlawful Activities Prevention Act UAPA gi makhada terrorist organization oina lauthokadabane Cookie khulai paiba singa chathanari basu agreement tokadabane lut tawkiba khulai sing surrender tawraktaba arm group amade miyoi singi mathakta action lawkadabane highway yauna Manipur gi mafam khudimakta free movement lehangadabane state asida amukhana constitutional governance amade rule of law hanjilhangadabane miyam gi fundamental right matliba singi mathakta logi oiba thabak chapchana hoikadabane India lengakna chana action lokhatlaga state asida tangdu leitaba hanjin handuna miyam gi fundamental right amade state asige territorial integrity ngakadabane hainaso Meitei Alliance na takshilakle Matik magun laiba amadi atangba makhalge spices puthokliba saffron pambi ase Manipur yauna North East region da paksada thanaba tharang leide haina Science and Technology ge Union Minister of State Dr. Jitendra Singh na phongdokre wafam ase Meghalaya ge konung Shillong da North East Center for Technology Application and Research
नेक्चरगी परमानेंट कैंपस अमा संगाबगी थौरम महकना फोंदोखिबने थौरम अदुगा मरी लैनना यूनियन मिनिस्टर ऑफ स्टेट डॉक्टर जितेंद्रना फोंदोखिबा वाफम पलदुना एजेंसी की पाव अमना हाई मिशन सैफ्रॉन की थौरांग मखादा कुमजा इंग्लिशिंग निशुन कुनमाथोई तके नॉर्थ ईस्ट के स्टेट ओइबा सिक्किम अरुणाचल प्रदेश अमदि मेघालय दा सैफ्रॉन कल्टीवेशन की थबक थौरम असे हेना पावथोक चावथोकन मंगखे अरुणाचल प्रदेश के मेंचुका अमसोंग सिक्किम युक्सोम हाइरिबा मफमसिंग असिदा सैफ्रॉन पाम्बी पाक सना थाबगी थबक माइ पाकना चथरे असिगुम्बा थौरांग असे नॉर्थ ईस्ट के मणिपुर अमसोंग नागालैंड स्टेट तसु पाक सना थानम कोनरकने जम्मू एंड कश्मीर की हेक मथंगदा नॉर्थ ईस्ट रीजन असे सैफ्रॉन पाम्बी के तुंगनफम अमु ओहलकने हाइना मागना फोंदोखे मागना मखाताना हाइ प्राइम मिनिस्टर नरेंद्र मोदी ने नॉर्थ ईस्ट रीजन दा अखंडबा मीडियम चंगबदगी ngasiди टेक्नोलॉजी अमसोंग एग्रीकल्चर खुमांग चाउसिनबगे खुदोंग चाबा अमु फंगबा ngamle मसीदे सुनहतना नॉर्थ ईस्ट स्टेट सिंगी ओइना लंबी थोंग रेलवे अमदि एरियल ट्रांसपोर्ट न चिंगबा पुमनमक हौखिबा चही 10 रोम असिदा अदुकी मते अहोंगबा कया लाखरे मतम अमदा तोंगान तोंगान खुदोंग चादबा फिबम कया मायोकनरगा लाखिबा नॉर्थ ईस्ट से ngasidi इंडिया के मायोन चुंगदबा रीजन अम ओरकबने सिलोंगदा हांगदोकलिबा नेक्टरना पाखतकदबा थबक थरम सिंगे मनुंगदा नॉर्थ ईस्ट के तोंगान तोंगान स्टेट सिंग द सैफ्रॉन पाम्बी पाक सना थानमी थौरांग यावके मसीगीदमक ड्रोन टेक्नोलॉजी सिजनदुना स्वामित्व प्रोग्राम की मखादा लैंड मैपिंग की थबक सिंग पाइखटकने खोंगथांग असिदा नॉर्थ ईस्ट रीजन तगे बैम्बू अमसोंग हनी के पोथोक सिंगसु हेना पुथोकनबगी पानमसु यावरी हाइना यूनियन मिनिस्टर ऑफ स्टेट डॉक्टर जितेंद्र सिंहना मखा ताना फोंदोखि वरक्थना ब्रह्मलमनसे Imphal West District ki Dingthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matamga chunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda masters degree paibada natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida lairiba staff pumnamak national amasung international gi thakta training fanglaba ngaktane hafta khudingi medical officer na treatment lawriba khudingmak routine check up tawduna yamna cheksin layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri Kanagumba drug natraga alcohol gi problem laiba yaurabadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu Sky Hospital na Manipur da heart attack line nabagi damak 24/7 emergency service piduna lakle karigumba adom da heart attack ki layong haibadi ikang khangong dana thabak naba sor honba waba oi thangba pamom naba thabak lumba wantharakpa asina chingba singa si thengna birabadi thengtha biraganu athuba matam da Sky Hospital da lakpiduna khwaidagi hena pharaba experience leraba heart specialist ka tana biduna huina hingba yana bagi khudong sab lobiu Sky Hospital da makal kaya gi chang naina heart ki oiba layang liba services singdi EPS RFA for palpitation device closures of ASD, VSD, Avadi PDA, hole in heart, coronary angioplasty and stent implantation, pacemaker, ICD combo implant, balloon dilation of heart valves, open heart surgery gi makal kudimak haibadi coronary artery bypass graft surgery, surgical replacement of heart valves, MVR, AVR, DVR, popadagi heart ki ahoba lerakpa angang sing asina singba singa silayingli heart OPD timing 9 AM to 4 PM Monday to Saturday, 8 AM to 1 PM Sunday. Hena akopamoro gi damak Sky Hospital gi reception ga tanabi ब्रेक की मतुंगता मयाम तरामक चरे मखाताबा पाउसिंग पिचरे
Irang asina maram oiraga lau panbang ngamdan lairiba Bisnupur district high canal gi lomi lising amaga chamri romda lengang na pigadaba compensation athubada pitokpiyo haina Moirang Kendra apunba lomi singmi amasong nupiluki secretary L Manglem na phongdurakli wafam asing ngase lomi lup asina sinjuna Moirang turenban lekai mandakta pangthokhiba lomi singe mifamda L Manglem na TOMTV da phongdokhibane TOMTV ga akhanana unaba aduda magna makhatana hai ahanba phase ki compensation pikraba machong walhori ba lomi singi compensation ase athubada pithokpiyo haiduna BJP lengak leiringai matamdage taknaduna lakhibane nongmagi suraga talaga chaja ba lomi sing ase hawikte irang asina maram oiraga masa masagi lofom da chongba ngamdre Manipur da president rule laklabasu kuki jo furup singna lausin ki ba lofom sing chahi asigi oina su low panba ngamroi tawte Bisnupur district ki oina hawjik su low panba ngamdan leidi ba lofom sing ase chawrakna ekar lising ahum romne hairi ba lofom sing asigi manungda lomi lising amaga chadret humfu taret ki de compensation fangkre adugo walhori ba lomi singi da hawjik fawa compensation fangdan leidi agriculture department ki maikei dagi che changda asoiba leibadagi compensation pithokpa ngamdabani haina hairakpadagi nauna amuk thagat khrabasu khandoktuna thambiramle hiram asigi matangda Manipur ki governor da so memorandum ama pishin khiba leire haina magna makha takhi अकोई डिपार्टमेंट अमदी डीसी के सु तानरगा लेबा अहम थजिन के बामी इसे ओगा समरी कुंजी खतुओगा थंबीरंबा से सेंगी सेंगे हाइबगी अकोई अरानबा यावी सेंगबा यावी हाइबा खर लेबा असिगुंबा से अकोई सोंथोंमिना से यारदि लोंगी लुकना लोंगी सिंगी चंबीरबनिना लोंगी लुक की डॉक्यूमेंट सिंग पुरागा अकोई तानरगा अमुगदिरिबा सिंग असि अकोई पैसा फंगबा तौसे हाइना अकोई डिपार्टमेंट लेवल अमदी डीसी लेवल जो खंगन बिरकदिगी अकोई सिगी मिपम से अनबोक्सबनी लोने यारदि हेना इसे की सोइबा मफम नसी ये खनबीरकांदा लाइबा हजिकी पीआर मतम जो ओइबनिना डिपार्टमेंट जो हेना साउंड पाइबीरबनिना यारबदी अखोगे डिपार्टमेंट का अखोगे यानबा लोंमी की पैसा पिथो अनबा अमदी असो अंगा मिचिमिनबा हाइबा से अखोगे डिपार्टमेंट ना इली डिपार्टमेंट अमदी डीसी ने सु तबीरगा हाइबा जी थबक बदि पंथोक पियु Ngasigi mifam aduda lup asigi vice president o Ingotompa advisor L Sam Kumar Jets Biren lupi lup ki president o Ibemcha vice president W Sarda secretary Salam Renubala amadi thomi kaya amasu saru yakhe Andro ACG Manung Channel Laiba Uchol Dage Laishram Roman Kobam Yoi among Harang Andro Police Station Gate Combined Team Amana Pana Bahona Rambagi Home Yaning the Fondutangase All Andro Kendra Maida Paibi All Clubs Association Sinduna Uchol Dam Yang Wakat Mifum Data Craig Manipur da Police Commando na Kunga Pawa Yaning de Hyberbena Makana Jata Kiba Wakat Mifum Aduda Andro ACG Manung the Laiba Kaitel Manbe Nong Bram Pitra Nungai Pokpe Top Laimanai, Poiro Kongjil, Angta, Wickup, Uchol Amade, Androgi Ima Ibel Singna Saraki, flush out the cookie terrorists from Manipur. Kanglup Naiba Wild Jatabikaroi, Langener Libasing, Atubada Kundaleta Hado, Haina Taba Play Kat Kaya Paiduna Jatakiba Wakan from Aduda, Uchol Kungi Maida Paibi, Hajratan Kumari Amade, Wickup Maida Paibi President El Monicana High, Laishram Roman Ase Nupi Angang Leda Bajam the Hinsabam Yoi Amane, Garang Ayupung Taraga Matoi Makairam Tarapa Adwaida civil dress at Bam Yoi Adina. Roman Giyum the Janglatuna, Roman Labra, Haina Hanglab Labachong, Security Force Sing Janglatuna, Roman Nampuda Panda Bondaramane, Mamangda Andro the Ladiba Army, Andro PSK OC Amade, Kungining Tau Yauna Puna Paminda Duna Kun Asidagi Mipami Puntoba Yari, Haina Yanakibale, Adomo Pungarang Kunja Sing Amata, Kangan Betoduna, Kunja Amandona Pana Nabokona Ramdiba, say Yam the Libactibane, Matung Asigum Batawo, Ase Amukana Jatahaning Day. Manipur da Kangluki Irang Turok Laba Majong Security Force na Meitei Mijam Yam Ngak Pangamdabadage, Ngasi Lady Bakun Ngak Icha Sing Asina, Ima Iben Sing Asikan Biduna Laki Bade, Makoi Pana Bagi Wakalun and Tadopio, Aikogi Kun Ngak Sing Asi Pavagi Mutta Lamhen Bakuki Sing Fana Bonabu Amade, Irang Asilation View Haina Fondoke. Andro the Labor Army Major Yauna, Aduga Singongi, the police, OC Yauna, Torga, Pamakanda, a which man conjacing Kulaka Sangaga, my Pami Punto was a yard, Color Haiden Hana. Lipna gave us a labor never. Aduga what? But you can do a himbo Haiden when at my Torga Laga Pavaja, for Yaman might be painted. Ichibiato Pamapam, the line at the Piar, my Amama, Manipur that's a lie, Manipur the labor Ima putting our Kanket Machi Languna, but to my own and Wagitamaka, same time, no lady Habise. Ichibuna Magnatazan, Aduga, is there postna, Makoina, Makoya Akanba, adding the Singduna, Karisu. Ngamaroy daba makuta khulaju paijadraba ekoi thabak sujan nobjaduna leiruba ekoi isa singba mu pha ba lakpani haibese ekoi na yajani de haiduna hogi hogi ekoi
wakat mi phamasi hamjabani Yausang kumhaina lakpada lamdam asida tangdu lektaba puraktuda relief camp ta leiriba mayum da hanjinnaba lengkangna sinbiyu haina khagabu SG MLA Okram Surjakumar na phongdokre wafam asi Thobal district ke Lamding Higher Secondary School da hangma relief camp ta leiriba angangsingi damak pangthokpa yausang sports meet hautokpagi thoramda mahakna phongdokhibade DC Thobal Antem Subas Okram Surjakumar MLA khagabu AC amade Social Welfare Department Thobal na sponsor tawraga relief committee Lamding na sinba yausang sports meet English nation na kunmanga adu Lamding Laikol dage maida lawraba matung Lamding Higher Secondary School da hautokhe hautokpagi thoram aduga mari lainana MLA Surjakumar na hai relief camp ta leiriba internally displaced person sing ase mafam asida yamna tungaina leirabasu amade aikhoina makhoiba tungaina thambirabasu mayum da hanjin mahaibaside makhoi khudingmaki apambane maram aduna laingakna kanna honabiduna IDP sing ase mayum da hanjinaba sinbiyu mayum amade maramdam thadoklaga school ki campus ta leiriba amade sanariba sing ase ngaihakidi nungaiba yai adubu makhoi loinamak mayumda maramdamda sanabane hena pamlibane nakal amarom da yaushang manung ase isai nomai da chatabida sports da mai onsilakba ase yamna singthaningai oiba amani haina MLA Surjakumar na phongdokhe relief committee Lamding convener Konjangbam Ibungona haikibada yausang matamna lakpada relief camp ta leiriba sing yausang sports yawba ngamnaba sports meet ase pangthokpane Sekarang nor banga meyam dari se moida hangu da isiyum da haninge haibsi katana tala kari ta haibna tena comment sina ona biduna mayum da amna tuna hanjanna ba koi non su ona ramane na thaje du yamna tuna hanjalan ba ona hanbiyu haiduna mayum thadu oga sida school ki campus lampa asida mayum lekai gi koi gi ground jing lekai gi imanabi sing thadu oga sida koi sanaba haiba mayam se koi angang mayam hakki nungai na harau sanagi umti yai adu mayum da sanaba duna mayum da yaksang celebrate tawduna henna koi na pamjadoini haiduna ai kamjage Lamding Higher Secondary School relief camp hari relief camp sida lairiba IDP sing sigi thaina moi na mayum da leiringa da yaksang kumai la ko yaksang sport kumba yaksang festival ng pakto kuma tamida moi da thengna rakhiba adugo mafam se la kanda yaksang sport sing si mafam parang akogi club laikai nam tora kanda relief camp leiba kang angang sing kangau na ba ma pa sing da sa sing yaksang sport yaw phangoi da khanba do madugo makya du ubadagi relief committee Lamding na yang kumna khana jaraga koina ngasigi sports zabani Eastern Manipur Students Union EMSU के अहानबा General Assembly Session ngase Technopol District के manung chana leiba Kampang Khulan Village के community hall da pangthokre Assembly Affairs के Secretary DK Monal amasung EMSU के Speaker LR Komau anina mayai changbal lauraga form kiba mifam aduda kumja English nishna kunmanga kuntaruki oina chatnagadaba budget amatta oina yanakhe thauram aduga mari lenena EMSU के President JL Maring Kumamna Eastern Maring area da laiba primary school sing amade high school amade PHC khudingmak yengsinbiyo Indo Myanmar border ase fencing khaba yaroi amade free movement regime lawthokpa yaroi haina phongdokhe Successfully done with the Eastern Maring Student Unit, which consists of 19 villages. And therefore, I, on behalf of the President, would like to appeal that the Eastern Maring Student Union, we are strongly against the construction of border fencing and FMR in Eastern Maring area. And also, we look forward on 19th March that the All Naga Student Association Manipur, Unsung, we are going to agitate regarding the FMR and border fencing at Nongam Satang village. And we request all the public of Nagas, especially the Eastern Maring people, to support on 19 March 2024. Rarwan Mission की मखादा Department of Youth Affairs and Sports Officer Imphal East District na senduda numit humni chathagadaba Kairau Makting Cluster Sports and Cultural Program nga se Youth Affairs and Sports ki Director KSS Umanandan athoiba michulan oiduna hodokre Huyen Lalong Manipur Thangta Cultural Association Iril Bungna pangtokhiba hangtokpagi thauram aduga mari leinana Youth Affairs and Sports ki Director KSS Umanandan hai
ngasi Department of Youth Affairs and Sports Officer Imphal East District na sinduna pangthokliba kairao Makting Cluster Sports and Culture Program asi maru oina youth singda motivation piduna nation integration puraknabagi pandamda pangthokpane sports amadi cultural events sing asigi oiba event asida naha singna folk song folk dance amadi tungan sports events singda changdamnagane Radwan Mission gi makhada pangthokliba event asida tungan ba line department singi makhada youth sing motivate tawtuna makoida development amadi integrity de uniform oiba program sing pangthoknaba thausil paikhale haina bhangna makhata na phongdokhe pandam je khogi Radwan Mission hai che khogi tungan ba department singna magi mari lena ba thabak sing haibe clusters is da khoi packet kane ba development and any kind of khogi youth activities hai tare jidai da khogi youth and affairs and sports kichu khogi hai mafam sidagi hauraga khogi mafam da hariba khoi GP nipan sing sida ngasi digi numi humni chathaga da program sida khogi cultural show adige folk dance folk song competition ma'am singa da bani lena sports item sing da so khogi football volleyball gumba kari gumba khogi ma'am khogi sigi chatharaga angang sing da maroina khogi angang sing da youth sing sida khogi motivation mainly khogi national integration da basis tawba adumba khogi program ne Lions Club Moirang 322 DG Kunipan Suba Charter Night English Condition Kunmanga Come District Governor Visitation ki Thauram Ngarang Moirang Chengai Lekai da Laiba Lions Club Moirang Office da District Governor ga loina pangthokre Charter Night ki Thauram adu da District Governor Lion International District 322D Lion GSK So PMJF Lions Club Moirang President Lion Hai Somikanta First Lady Hemam Ongbi Saros Lion Manikanta Lion Ramananda Lion Cage Umananda na Jimbana athoiba mitunglen sing oina sabyakhe Thauram aduda mamangna pangthokhiba peace poster campaign da makok matang taraklaba mahairoi ahum da certificate amasung selgi mana piduna puning thogotke Thauram aduda Lions Club Moirang 322D ge laikhidraba member singi mafam da ikai khumna utpa oina minute ama 2 minute leptuna apunbagi wasak lominakhe loinana Lions Club asigi member oiraklaba chahi tara helaba member sing puning thogatpo oina certificate amamsu kusinakhe Thauram aduga mari lainana District Chairperson Lions International District 322D Lion Yungkhaiba Moduna Hai Charter Night ki Thauram asi chahi khudingi leptana pangthoktuna lakle Thauram asigi khudong chaba lauraga District Governor Visitation ki Thauram su punsilaga pangthokpane Lions Club Moirang hek haudorakpadagi international ki thakta achobo phida ama kanba kamle International ki thakta bana kaya ama su lawba kamle loinana International ki thakta pangthokpa peace poster campaign da su bana lawba ngamde haina mangna makha tana phongdokhe Charter Night asida tamudu da founder member hasira charter member hasira okoising adu ikai khudna jaba utpagi dum thauram mutang haiba thauram asigi pangthok bolona na khateki chahi gi se da khun tokji gi club ki makai degi different activities maya haiba de core sector da tokji ba gi activities ni pa sura pangthok ki ba ga district government ki goal gi roina na club ki president na president ki goal pangthok ki sing su hore report loinum highlight to gani haiba se chahi gi pangthok pa du we are very much proud to be a member of Lions Club of Moirang as well as Lions Club International District 322D. Thang Tagi Guru Saikom Nodia Mangang Laikidabagi Ahum Suba Ningsing Kumon Thorom Garang Kakching District in Manung Chanelaiba Hiang Lam Hiran Megi Community Hall the Pangto Craig. Sarit Sarat Huyen Lalong Association Hiran Megi Sinula Pangto Pathoram Adudaki Maski President and Pakpa. Desamgi President M. Somoji Amade All India Sarit Sarat Huyen Lalong Association President KSIS Bhakta Kumar na Thauram Mapusing Oina Sabyakhe Thauram aduda ki marks ki advisor ai bom chana lekhi drapa Guru Nodia ki punsi wari kuyam da pathokhe Thauram aduga pari lainana Sarit Sarat Huyen Lalong Association Hiran Megi President M. Rajendra na hai Laikhi draba Guru Nodia ni hinglingai matamda Manipur ki thangta ase yokhatnaba honabada lauramba thodang ase asuki matik yami Guru asina hinglingai matamda thangta ase subject ama oina tamnabagi syllabus committee da yautuna achoba thodang narongkhe masigi mahaina ngasidi school kaya thangta ase subject ama oina tamnaduna masana ase haurakliba angang singda tambiba ngamde asumna thangta ase Manipuri khunai asida amuk hana hingalaknaba honabada oja singna lawkiba thodang adu kai kumnaba utpo oina thoram ase pangthokpani haina mahangna makha takhe Ningsing Thoram asigi oja guru mingoina panjarbada aikoyi guru Nodia Saikom je hen ojagi magun nakche boina aikoina hairiba ngasigi Ningsing Thoram gi Thoram ase aikoina hona jabani adugo loinana lairiba khunai asida ju
हाइबो ओजाजी मतिंग मगुन अदे सिंजर लांगजरिबा अखोइगे खितंग ममनजु यावना अखोइ सक्ताक जगे हाइदन ngasiगी थौरमसे पुनिंग चंगना थवा यावना होनजबनी The Northern Students Club Kundrak Pangi Kuntraga Huntoi Shuba Yausang Sports Meet English Nganishuna Kunmangang Ngasi Hodokre Hodokpagi Thoram Aduda CRPF Langzingi Deputy Commandant Wairangthem Somorani Amadi CRPF Jamga Kuntraga Taruk Suba Battalion Nalbari Asangi Deputy Commandant Thonggram Debzani Anina Soryake Sports Meet Aduda Football Tug of War Exhibition Asina Chungba Sports Event Sing Pangtokhe Aroy bada moriba pau umuna pizare. Manipur da lairiba kuki job miyamgi political laibak ama nepnabagi thabak tokhaiba union territory ama semgada natraga Manipur da aduma pullaga leigadra haibagi matangda referendum ama lawnaba thorang toraba yai haire. Mamangai dagi yausangge nini chenba numita pangtokuna lakpa pisgari gi thorokna sei lekai lekai dagi lakpa holi palaka yana saruk yaduda Sri Sri Govindaji gi laifam lenda pangtokre. Yausang kumhai manung da chathaba traffic drive da 5 ina lupa lak aniga lising kuntrago kundoi gi senfam I chalan kakre. Amadi maning tamna chathok chasin tawbada athingba piriba singit mathakta India lengan akan be action lakhotkadabani haina Meitei Alliance na takshilakle. Matang asida Times of Manipur na pizza bad numitangi Paulushin jare miding tarbiba sembo mukana krum jare.